खुरमजरी मियंग ताबिर सिंगु ताराम ओक्चरी नसिगी मरु बपाउदा मणिपुर की लम मचेत अमा फाव मांगबा यारो हैबा सरकार की फेरेप होंद्री जुको वैली की इशूदा अतोपा स्टेट की चीफ मिनिस्टर ना पाउताक पिफम थोकते हाइना डिप्टी चीफ मिनिस्टर के खागमना असेंबली मिफम दा फुंदोक्रे चांदेल की परालोन एम्बुस चिंखिबनी हाइबा एनएसएन के की रीजनल कमांडर खुमलो अबी अनाल एनआईए न फारगा दिल्ली दा पुख्रे अमदी एक ओन खिबा चही कुनिथोय फारबा मणिपुर पब्लिक लाइब्रेरीज एक सरकार नमसिंदुना थंबदगी मियामना कानबा अमदा फंगबा ngamdri मपुंग पाव पिजरी मणिपुर की लम इंची अमा फाव मांगबा यारो हैबा मणिपुर सरकार की फिरेप ngasisu होंगबा लेट्री जुको वैली की वाथोक्ता अतोपा स्टेट के चीफ मिनिस्टर ना पाउताक पिफम थोकते हाइना होम की चार्ज पुरिबा डिप्टी चीफ मिनिस्टर के कागमना फोंदोक्रे तरासुबा मणिपुर लेजिस्लेटिव असेंबली की तरामाथोइसुबा असेंबली मिफमदा ngasi इशू असिगा मरी लेना पोखलपा कॉलिंग अटेंशन की पाकुमोइना डिप्टी चीफ मिनिस्टर ना वापमसी फोंदोकिबनी एमएलए टी श्याम कुमार अमदी एमएलए कराम श्याम अनिना चय नदुना लेरिबा जुको वैली की मतंगदा ngasi चथगिबा असेंबली मिफमदा कॉलिंग अटेंशन ओइना पोखलके एमएलए श्याम कुमार ना जुको वैली की वाथोक असी मणिपुर सरकार ना थौवा सादबदगी थोपनी चही 13 हेना शासन तौरमलबा सरकार असिना लमगी चय नबा वाफमदा कुपना यंगसिनबा वाटपदगी वाथोक असी लाकपने मफम असी फजना सेमगलबदे लम कोइबसिगी मफम अमा ओइबदा नतना इकोनॉमीदा कानबा पीगनी नागालैंड स्टेट ना लम लौसिलपा हाइबसी होम डिपार्टमेंट असी मथौ निंथिना तौबा ngamdre ताकपनी स्टेट असी की चीफ मिनिस्टर ना फोंदोखिबा वाफम असी लाइबक थीबनी हौजिक म्यांमार गा ताइनबा परिंगदसु चे नबा लेडी इशू लालगा गंखै परिंगी मफम सिंग निंगसिंगबो ओइना तवी मसी तवहनिंगदे फोंदोखे कॉलिंग अटेंशन मोशन अदु पुखटपदा यावरिबा एमएलए कराम श्याम ना हाइके जही असिगी हौखिबा मार्च थादा जुको वैली दा मई चापगे थौदो अमा थोखे मई चापा अदु कन्नना बहोनबदा नागालैंड सरकार की मरुओइबा मियोइ सिंग यावना मफम अदुदा लाके मणिपुर सरकार की माइकैदगी अमदी डिस्ट्रिक्ट एडमिनिस्ट्रेशन की माइकैदगी कना अमता जुको वैली दा मई चापा कन्नना बहोनरुबगी वाफम लेखिदे थौदो अदुगी मतंगदा नागालैंड की चीफ मिनिस्टर नसु येंगसिनखे नागालैंड सरकार ना जुको वैली असी मखोइगी लमने हाइना खनबना थौदो अदुगा मरी लेना येंगसिनखिबनी हौजिक स्टेट अनिना वारी सानरगा इशू असी लोइसिनबा ngamdragadi सेंटर दा हाइरगा लोइसिनना बहोनबगी मथौ ताई हाइना एमएलए श्याम ना हाउस की पुनिंग चिंगसिनखे एमएलए अनि की मचा खाइबा वारोल तारबा मतुंगदा डिप्टी चीफ मिनिस्टर के खागमना मखाता ना फोंदोखिबदा इशू असी लेकाई की खनबा नते हाइबा असी नागालैंड की चीफ मिनिस्टर ना खंगबा तंगाई फदे ngangloi वाफम ngangbा असी यामना लाइबक थीबनी हाइके इशू असी की मतंगदा मणिपुर सरकार ना तराइना लौबा लेते स्टेट की इंटीग्रिटी दा सोपा थबक तोरपदा सरकार ना तुमिना लेसिनदा तौदे इशू असी की मतंगदा सु लोखपा याबा थबक लौखले मणिपुर की चीफ मिनिस्टर ना नागालैंड की चीफ मिनिस्टर टीआर जेलियांगदा चे इदुना खंगनखिबले मसिदा सुनतना सेनापति डिस्ट्रिक्ट की डीसी एसडीओ अमदी माउ पुलिस की कांगुना नागालैंड की मरी लेनबसिंग उनदुना वाथो असी लोइसिनना थबक पाइखखरे जुको वैली दा स्टेट पुलिस की मियोइसिंगना पामदब थौदो थोक्तनबा ngak senbagi thabak paikhatli माउगी प्रजा सिंह फुरपगी मतंगदा येंगसिनबगा लोइनना कोहिमा दा मही तमलिबा महिरोइ सिंगी दमक इम्फाल दा मही तंबा फंगनना बफिरेप लई जयन वाफम असिदा नागालैंड की चीफ मिनिस्टर ना दायित्व यावदबा वाफम फोंदोकपा एनजीओ अमदा लोइसिनना सिनबा अमदि खुद थिंजिलकनु हाइबा वाफम फोंदोरकपा असि चीफ मिनिस्टर अमतना हाइफम थोकते लेबाग असिदा आइन ले हाइबा खंगबा फै इंटरस्टेट बाउंडरी की वाफमनी मसिदा ताकपी तंबिबगी मथौ तादे लेबाग के चीफ मिनिस्टर अमा ओइना लेबाग के वाफम सिंह हायनिंगी वातो असि मतंगदा वारिसिन पुरकनबा तंगाई फदना सेंटर दा मियेंग चंगननबा हाइगनी फोंदोखे एनुसेनी तरा मंगा तरा तरुक की बजट की सेंफम सेल नियम चुमना लिंग सिजननबा होनबनी लाना सिजनबना स्पेशल कैटेगरी स्टेटस लौथोखिबनी हाइबासी मरी लेनदे हाइना सेल तुमगी थबकसु पुरिबा चीफ मिनिस्टर ओइबोबिना ngasi चथखिबा असेंबली की बजट खनबदा फोंदोखरे चीफ मिनिस्टर ना फ्लैगशिप प्रोग्राम सिंह थबक ओइना पांगथोनबा स्टेट शेयर ओइना लुपा करोड़ लिसिंग अमा चमंगा रोम दरकार ओइ फिबम असिदा स्पेशल कैटेगरी स्टेटस लौथोखिबा असिना अचोबा अवाबा अमा मायोकनरकदबना बजट असी यामना लिंगना हाइसिंगना सिजनबा चंगी तोहा तोहाबा टैक्सिंग मौंग चुमना खोमगन बहोनरी मोरेदा तौरिबा ट्रेड असिगी टैक्स लाकनबा इंटीग्रेटेड चेक पोस्ट अतुबा मतमदा थबक हौरगनी हाइखे बजट
Khanaba asida MLA I Ibolbi, MLA L Ibomcha, MLA Samuel Risom amasung MLA K Shyam Susaryaki, MLA I Ibolbina anda putholiba budget asi yamna sonba budget amani resource mobilization dasu sonba mali haiki, MLA L Ibomcha na budget asi downsize budget ni sarkar gi official singna table da famlaga hot padawna tawi haiki, MLA K Shyam na budget asi hanagi budget tagi sindolaga chada mga tara hengalaga sembani haiki. Haukiba June Marida Chandel District ki manung chanba parawlo khul manakta anasin ki KYKL amasung KCP gi apunba tengol amana lumlaga landabada taruk shuba Dogra Regiment ki personal taranipan sikiba amadi atai kaya ama suan kiba landa adugi duchingbani haiba NSCN gi Regional Commander Kumlo Abi Anal Koba Cadre ama National Investigation Agency NIA na Chandel District ki mapam amadagi fare haina Mapangi TV News Channel singna report tauri chahi nifu suraba Kumlo Abi Anal Manipur dagi Delhi da pukre ma police custody da numit mapani gi transit remand pikre hairi NIA gi Director Sarat Kumar na mahak fabagi wafam asi pau channel singda confirm tawkibaga loinana ambush aduga mari leinana atai chenaba kaya amasu fabangam lagani haibagi thazaba phongdokre एक उन की बच्चे ही कुनिथोई मपुंग फारबा मणिपुर पब्लिक लाइब्रेरीज एक ngasi fawba thabak oina onthok tabadagi ek asigi makhada miyamna phanggadaba kanabasing phangbangam dri eng mising machamapan marifunipan ye august ki tang amada Manipur Public Libraries Bill Assembly the pass torba matungda English machamapan marfudra humdoida matamadugi Bharat ki President Shankar Dayal Sharma na ek onanaba ayaba pirakhibagi matung ina bill asi ek olaba matungda thabak oina paikanaba chana kanun kaya loina semke risang kaisina Manipur gi Chief Minister oiba matam aduda Y Irabona Education Minister oiduna ek asi matangda thawai yauna thabak kaya paikhakhrabasu hauzi ek asi mapungfana chatnaduna masigi kanabasing miyamda phanganbangamdri Bharat ki Karnataka Tamil Nadu, Kerala, Andhra Pradesh, amadi West Bengal na chingba atay state kaya da library chakholak liba asigumna Manipur da su public library gi system asi chakhot hananaba chahi kunipan chupna thabak torolaba Manipur Library Association malana honaduna lakli Bharat ki state tarama panda asigumba library gi ek asi leinakre ek asi thabak to ontokuna state ayambada public library gi oiba tonganba directorate thamduna library chakhot hankre amaromda ek asi ningthina thabak to ontok loidaba oirabadi withdraw tau haina Manipur Library Association na dabi tauri association gi cherol amana losing gyan tansin fam oiriba miyam da kana bakaya piriba library gi fiba mase Manipur dadi yamna sothari haiki State Central Library da matik chaba lairik pafam ka leite reading room gi furniture sing matamga chunaba lairik paba missing gi pukning chingsinga oide tongan ba competitive exam gi matamda lairik pafam Chandabadagi awabakaya mayoknari competitive exam thagadaba miyoi singidaba akhanaba lairik leiduna tonganba reading room thambatangai fadi hairi mima nadrabasingi maruoina mamit udrabasingi damak wangangba library gi thorang paihakadabani ching amasung tamgi district singda leiriba library sing mapungfana thabak tawhangadabani haina dabi tauri Manipur da leiriba school ayamba library leite library ningthina leitaba mafamda librarian haptuna afaba school ama oigani afaba mahiroi puthokani hairiba Manipur Sarkar ki Education Department ki thaupuba singi wakal angakpani hairi Manipur Public Libraries ek asi atuba matamda thabak to ototuna Manipur miyam da kanaba phangangadabani haina association asina dabi tauri Wathok oiriba Juko Valley gi waroshin purakpa haibasi Manipur Sarkar gi mathauni MP gi natabana khuthinjiningde haina MP Dr. T Mainyana phungdokre ngasi MSU Urembam branch sinduna branch sina konba mafam dalaiba class 10 amadi 12 ki parikya da ma wangna fanglaba sing opagi tharomda MP na wafamasi phungdokhibani sagol tongba dalaiba recent high secondary school da pangtopa tharom aduda MLA K Sarat MSU headquarter gi president S Subhasandra amadi atai miyo kya susarya ke S Subhasandra na phungdokhi beda mai palaba mahiri khatanatana fail oihoraba mahiri singsu puning thogat patangai fade Manipur da education policy asi matamga chanaba mawngda sembinaba mari leinaba singi puning chingsingke MLA K Sarana sarkar gi mahiloi sitharak liba asi oja amasung mahiri singi marakta afaba mari leiraktaba amasung education policy matamga chanadabanani masi afaba khudam nate haike MP Mainyana makha taraduna lamdam asida leriba mahiroi loop singi maming tongan labasu mahiroi singi yafanaba thabak paikapada amato oina junction minaba changi amaromda wathok oiriba Juko Valley gi matangda waroisin puraknaba state sarkar na thabak lokhatpa changi masida comment piningde wathok hena chauthoropa yai haiki
SCRT Manipurna Lamdamasigi Mahiri Singda Aramba Ladi Formada Jenaba Singh Matik Chaba Action Launava Assembly the Pukatuna Takshilagani Haina Andro Kendrogi MLA Shiam Kumar Haikre Wafamasi Ngarang Andro Kendrogi MLA Galuina Paumi Singa Andro Kendrada Hosing Semga Sagali Basakagi Mahilushang Singing Shimagi Kongsata Fundokibani Kongshala Sida Azad High Secondary School Yaripok Poiro Kongzil High School Amadi Top Sinta Leba Top Sinta Primary School Fibam Yangsinke MLA Shiam Kumar Haikibada Sarkar Asina Sarkar Mahiluisang Singda Miyang Changbidrabasu Center na Maruina Minority Mahiri Singi Charaba Senfam Kaltunalay Adubu Madu Mapam Chana Sizin Adrabadi Pitharoi Hauzik Andro Kendra da Semgaliba Residential School Amasung Hostel Ayamba Luisilale Azad High Secondary School Gate Semgalaliba Asi Luisindriba Faubadi Top Sinta High School da Matam Kara Hongjinduna Matang Tagi Tang Tarutagi Tamba Horagani Haike Living Nakana Cyber Kenosina Kenone, Kugi, OBC and General Gigal Hostel. The Azad Campesa Saudi and Nakogi, Muslim minority hostel. The boys' hostels under construction. The use Kenona, the Koi Science, Commerce, Arts, System Homo Hangi, Adu Sessanji, Kugi, Zulai Tang Totaki Horone, Monday and Mitagi. Nozik, Nasagi, more than nearly 200 students admitted. Numsaledo. Adu was actually Quina, Manipugo Menazu arrangement Tori, Aduga Koi Satas, well trained qualified teachers, Quina, development organization Andro Kendrana, Magi, Tongana, when Pisato Niegaso, Koi was Aduke, Atopa, Miale secondary competitive Tokana, Sang Dan Honaga, Koi Tongani. Magna Makata na Handak MSF na Manipur Council gave Makada Science ki Physics Amasung Biology subject ki Larita Arambagyawi Hariba asi Publication Authority Oiriba SCRT ki experts singi oina yamna ikaingai ni masi mahiri singbu lana lamjing duna punsi mangana na bahonabani masi gi asengba mathigatuna assembly da pukhatura matik chaba action mara level sing cherak pihanduna publication fawba thingjina na bakhongjang paikhathangani haike अरे मणिपुर सुम काउंसिलर बोल रहे सुम क्लास 10 की टेक्स्ट बुक तो सुम लाले सुम आराम भैया और एरिता से पिता ले हमने खुद बकी all textbooks एरिता is only one word सगब लेबाक सिंदा एरिता से खुना word अमगा पैन नमु प्रश्न नमु की अदुम एरिता है नहीं बा कोई चबाक लामी चना बिजे सिना दे कोई एकेडमी ऑफ फेयर्स होबा कायम लाकने कोई अतै दिलोइ लाए लंबी सेंबा सोरोक सेंबा दे कोई असोय बोलो सेंबा आइबा अंगांग तम ब्लैक दे सोरक पसिदी मसी पुरा कोई लेबाक से कोई फेल होरे हमने बा Sini Quina, she Tongana. I think the quick compromise of we ever. We cannot compromise. Compromise to the calculate ever. Put up the city of Quina, book to his jail Tambaya City. She live in prison Tambaya never. Wangoi Assembly Constituency gi Manung Chanba, Wangoi Makalekai Amadi, Nambol Assembly Constituency gi Manung Chanba, Kasanzembam, Anigi Marakta, Cheliba, Nambul Turel gi Lonambal Ase, Turel the Tautarapat Napi Simbikiana, kilometer, Anirom Tingat Panamaram Oiduna, Kudung Tibat, Changdagi Hangalatuna, meter Chanirom gi Changda, Kaige Tormadagi, MPCC gi Vice President Oidiba, Ajoba Singagi, Liching Makada, Wangoi Amadi, Kasanzembam gi Praza Singaluina, Kudung Tiba, Adudagi Matam Chana Kalaurehana, Youth Welfare Association, Wangoi Makalekai. Jerola Manahidi, Jerola Cinemakatana, Praza Singi, Mamalyam Lava, Lantum, Mangwataba, Tanja, Sida, Ajobana, Telefonda, IFCD Chief Engineer, the Marilena Staff Sing Tarak Nava, Isaac Rabasu, Department Kimio, Amata Tarak Kidaba, Tawumbu, Association, Akandem, Tobagalina, Marilena Official Sing Break Metunda, Taramukchari. Low Panba Matanda Economic Blockade Tobasi, Ladik Heba, Wakal Kantabang Gambagi, Tawung Nati Hana, Agriculture Department Ki. Farm mechanization gi scheme in charge su oiriba kadagi additional chief engineer Konthauzam Manarajana ngasi Imphal Hotel Sangai Hall the pangthoki bat lomi singi training thorom da phongdokre Dow Agro Sciences India Private Limited ka kusamnaduna Department of Agriculture na sinduna Dow Company na puthokpa Granite 240 AC napi hidaki matang da lomi singa scientist singa unabagi thorom aduda Agriculture Department ki additional director PS Rajendro Dowge Technical Transfer Manager Basesor Godki Amasung Dowge Northeast Sales Executive Saha Nawaz Chaudhuri Susaryaki Tharomaduda Rajendrona Manipurda Chahi Amada Napi Hidak Ton Anidagi Ahum Fauba Dilar Hidak Ton Taramaridagi Taramanga Fauba Seasonay Lomisina Low Hidak Seasonabada Department na Sakhangba Seasonabana Fay Haike Manoranjana Makatana Low Uba Habasi Matam Kakna Tawgadaba Tabak Oibana Low Uba Matamda Ban Blockade Yariba Makai Tawgadabana Fay Masidi Pukchaki Landfam Oibana Ayet Papiri Dabani Haike. The problem every year, Chigumba,
Say good in the problem they put it in the lake. Any contribution gallery blockade of winning. Machine is the one in the Tagation with it. Then you know, she did Saki like from the Pukin and from the Akoy. Penato Witavani. Women Committee United NGOs Mission Manipur na sinduna nupigi thak wangkhat handuna Manipurda Santi amasung chakotpa puraknabagi matangda khananenaba mifam ama Manipur Press Club ta pangthokre Women Committee United NGOs Mission Manipur na sinduna pangthokpa khananenaba mifam aduda Manipur University gi hanagi Dean of Social Sciences oiramba Professor K.S. Bimola Sakal gi Coordinator Momon Leima Amkil gi President Phanjobum Sakhina chungba masak naibi luchungbi kayana saruk yakhi mifam ga mari lenana experts na tonga tonga behiramda nupi singbu hena faba fida fangana bagi matangda paper pathoke mifam asigi coordinator Sobita Mangsa tabamna ngasi famli ba mifam asi nupi amasung anganga mari leinaba thodo wathok kaya lamdam asida tatana thokpa amadi masidagi loisinanaba pambai thiba oina pangthokpani hena faba Manipur amagi damak tunglam chata oihaningba fibam Kananabagi damak district khudingi mihut yauduna nupi singna oiriba fibam kanabaga loinana warep lawgani warep adu Manipur government da pisinduna thabak oina pangthoknaba taksingani haiki gender perspective te hai tar ko ko nupi gi miyeng de gi koina ko gi tungda Manipur se karamba ohenba pangba ge hai base ai koi leiriba tongan tongan ba district de gi laiba kano sing aku member sing myam punna koi phaminara ga duga hana chu koi ma sing myam ma han de tor koi ma sing de chingi chen naw leader sing na ga oi mengi ku ku mengi loina mak se koi punna kano se phaminara kan sa koina pamba Manipur se karamba ohen si ge hai base masi khanana ba gi damak ta koina si International Day Against Drug Abuse and Illicit Trafficking Imatangda Hapta Amachumna Zatagadaba Awareness Program Ngasi North AOC the Laiba Indian AIDS Consortium da Hodokre Narcotic Affairs of Border Nabna Nirvana Foundation Infal Maite Limeral Sinai Sang Amadi Indian AIDS Consortium Galoina na Pangtokiba Awareness Program Aduda Napki Mihut Case Kimboy Baifai ISTV President Dr. Khondon Lisam Amadi Ate Masagnaba Myoy Kya Susaryaki program ge sargama oina Kimboy Wi-Fi na NDPS ki makada leiriba drug makal sing amadi drug yonba masung chabaga mari leina na fangba yaba ain gi chera ki matangda sandongna taki bagaloina na Manipur da gi drug muthanaba nap da changsilakpa thabak thorom singi matangda su pandra wanga ke Dr. Khomdon Lisam na Manipur da drug chabagi problem thengna rakhiba amadi thengna ba honabada police amadi miyamna jangsin khiba aramba thong sing marik chumna thamkhibaga loina na matau karam na Manipur da gi issue asi loisinna ba honagadagi bagi matang da wapum kaya phungdoki Joint Committee in a line permit jury bam bras sindura ngasi jury da miyam gi khongchara masakre assembly na pass tawkiba visitor will withdraw tawraga yellow missing kanana bill pass tawgadabani haina dabi tawke jury bam high secondary school lagi hawkiba khongchara asina ADC office fawba chatke rally asida jury bam gi mahiri singh civil society organization kaya nasaru yake Numit Kudingi Fongba Pauche, Narul Thodangi, correspondent Elangbam Rameshwar, Herok Part 2, Masagi Anaba Madagi, Infagi, Ras Medicity that lying Duna Lady Basigidamak, Tangwaban Kendragi, Emily Odamba case, Joy Kisana, Selgi Mating Pankre, Amjugi President Wakemcha Siamjai, Vice President Ratan Luang Janasu, Paumi Asigi Anabagi Fibam Yangsan Ki. European writers singi afawba larik ahom The Castle, The Outsider amasung Teres Rakin Manipur University ki English Department ki head Professor K.S. Kunjona Manipuri da handoktuna Manipur University ki Humanities Block ki conference hall da phongkre Nongchub Haram Khorzai Loop Yurembam na puthokpa larik phomgi thorom asida Manipur Language Advisory Board Sahitya Academy ki convener Oiramba Professor N Khagendra Nahakol ki President Gauro Thongamcha College Development Council ki Director Professor T.S. Ratan Kumar Susaru Yaki Nambol Khori Lekai Chakot Khongthang no Pilam Jinglumna Nambol Chingmang da leba hotel amadagi ulita tara fagatuna mai thadra mangan kre lubasina konba mahunda nisagi polam amata yonba yaroi haidi Tagyal Pataleba Industrial Training Institute Sitharaliba amasung mapu pandabagumna lediba si marile nebisingna miyeng changbiyo haina coordination committee NS 37 ge mihul singna phongdokre Paumi singa unaba amada committee gi miyoi singna phongdorokpada Manipur da thabak phangdabagi awaba mayoknariba asi koknarabagi amata ngairaba pambai singi manungda ITI tamba asisu amani ITI gi principal amadi mari leneba singda coordinating committee na fibam faganaba takshilabasu karisuna chungte haike to sahol haning bai tawne khona masida masai ojana kari tawi to khoi khamna de sum jing da nuai tabadu da akhoi sa ki oiba akhoi na tawri sina sei
ita tatana lambian ki khande awat pa leba online college khande yingchal ka dong mayam cha sigi yengna khoina masai mayam si khoi media mayam khoi kokjoni Sahitya Academy New Delhi na Manipur film gi producer oibetana tana aiba amasu oiriba kongmadagi thokchom thawyamba maiteda Bal Sahitya Puraskar Inglisini taramanga piduna ikai khumnabu ulakre award asi Manipuri lon gi kanglupta icha isusa pupu wadi lirage haiba funga wari gi khomjinba larik ta yumfam oibani larik asida punna funga wari kun yauri ngasi ISTV News ka unabada thokchom thawyamba na award asi fangbada nungaiba fawi award asida sel oina lupali singyang khai amadi memento yauri haiki Bal Sahitya Puraskar Award pibirakpasi aina ani suba oina phungawari phongdok jariba isusa pupuwari lirage haiba lari asida pibirakpani lairik asi aina sok lising ani taramathoi phongdok jakiba lairik ni ISTV Network na Cine Directors Guild Manipur ga khuzam na duna pangtholiba national amadi international gi thakta saruk yaruraba short film amadi documentary film festival gi kumangani chanba numita filmmaker BM Sanju gi singnaba haiba film asi utkani miyamna ISTV sangai channel da numidangi pung 3 ka minute kuntra amadi pung 3 ka minute kuntra da uba phangani program asi hayang ayu pung 4 amadi nungtil pung 2 da hariba channel asimakta da repeat telecast oina sandokani Bharat Nupi Singi Fibam Hena Fagananaba BJP na Delhi Kolkata Fauba Nadi Saman Yatra Chakre Haina All India Mahila Morcha gi Vice President A Sarda Devi Nangasi Paumi Singh Fondokre Nidya Pachu Thektaleba BJP gi Office Pangthokiba Paumi Singh Unaba Aduda Mahila Morcha BJP Manipur gi President RK Pramodini Amadi Atemaru eba Myoy Kya Susarya ki Sarda na Makata na Fondokibada All India Mahila Morcha BJP na Sinuna Hokiba Juntara Taretagi Kunmari Fauba Delhi dagi Hauduna Tongan ba State Nipan Fauroga Kolkata Fauba Jatra Chatke Car rally oina chatkiba aduda morcha gi maroiba myoy sing amadi state kaya gi BJP gi luchungmu sing susaruya ki khongchal aduda party asina pakapa scheme amadi nupi singi yaifana ba pakapa thabak kaya gi matangda mafam da awareness program pangthoki nupi singi fibam hena fagana bagi matangda su mahanawa ngangki Hauze Manipur gi Chief Minister oiriba o ibobi singa gi district ki manung chana leriba kakching khunaudogi kilometer alinom changsilaga leiba tokpaching Ching Machagi Kuman Popa Sangnenda Manipur Peace and Integrity Mapi Council Manipur gi Tarurak Shuba CD Place and Meet the People gi program Pangtok Rahari Kul Asigi Miam Galoina na Pangtok Betarom Asida Kul Asigi Ahal Oiraba Oinam Thangal Ton Singa Apun Matok Paching Mera Paibi Welfare Association gi Salam Chaubi Devi Tok Paching Welfare Club ki Secretary Oinam Jiten Pumnem Leg Development Organization gi Secretary Salam Sunil Tok Paching High School gi Assistant Teacher Oinam Arun Kumar Singa Amadi Mapi Council gi President and Bimol Meitena Mayai Tangbal da Famke Masida Mapi Council gi Maikaidagi Achamba Khudul Oina Faklangari ama Kusinaki Hairi Tungda Kul Asigi Hauzik Oiba Chakwat Mike Break Matungda Mukana Taram Okchori Handak Numit Karani Nong Leptana Chukibedagi Imphal West ki Lamsang amasung Konthozam Kendra gi Kongol Saubi local ising ichaw nang badagi lawmising mipaiba faunare lamsang kendragi salam kun thingel marudagi pathorak pa ising na local asi thumjin bani fauhun khaba lofam sing low sat pangam dabagi fibam da leire ising asi waisel maril da chenthaki gadaba adu imai wangbana chentabangam dabani lofam kaya low uba yadana mangkiba yabagi akiba leire haina lawmising na faunari Andro Kendra da Ladiba National Players Sing Handang Haidokiba Class 10 Amadi 12 da Mark Wang na Fanglaba Mary Sing Amadi Best School of Andro Village da Manapi Duna Puning Thogot Pagi Tharoma Ngarang Andro da Pangthokre All Andro Government Employees Association, All Andro Youth Club Association, All Andro Maira Paibi Association, Amasung the Eastern Caste Student Union, Andro Nasinduna Pangtok Betarom Asida, Andro Kendrogi MLA GSM Kumar, Andro Naga Panchayat Chairman CS Thamal Tombi Amadi, Andro Maira Paibi Apunmanupi Lupki President Y Somola Susaryake, Memento Amadi Sel Yauna Sanaroi Amadi Maheri Singh da Manapi Duna Ikai Kumnaba Utke. Handak Haidokiba Class 10 Amadi 12 ki Parikyada Mai Palaba Mahiri Singhi Oiba Quiz Contest Amadi Manapi Bagi Thoram Ama Bamon Kampu da Leba Purai Romba Youth Club ki Ground Pangtokre Thoram Aduda Bamon Kampu Jilla Parisad ki Member Pradhan Amadi Club ki Former Chairman Nachingba Myoy Kya Nasarya ki Group Ahum Thongna Haidok Tuna Pangtokiba Quiz Aduda Mai Palaba Mahiri Singda Manapi Duna Puning Thawat ki
lamlai kendra gi manung da leiba salampat nauna semgo sagatuna miam da khusina bagi thoramama ngarang lamlai development committee na sindura lamlai da pangthokre em pore han ba ko bo miyo amagi lamjing makada committee asina pakhaliba salampat miam da khusina bagi thoram aduda committee ki president T Maino Singha BJP Manipur State RTI cell ki convener em pore han ba amasung BJP vision document ke chairman RK Ranjana Marui ba miyo singone sarwiya ki tourist destination ni haina mapalam gi polam khara purak laga historical background ama fawba leitana mafam khara semduna manipur da senda lambi oinaba yaure haina RK Ranjana haiki empore hambana salampat asi mapung fana semgotpana lamlai kendra da tourist spot ama ohengani haiki Uchekon Kuno da nauna tawba pukri ama hana minister oiramba Bijoy Koizam na miyam da kusinakre Uchekon Kuno Public Pond Construction Committee na sinduna Social Youth United Club ki sanglen da pangtok ki patharam aduda lamdam adongi pradhan amadi Construction Committee ki miyoy kaya susaruya ki tharomgo mari lena na Bijoy Koizam na phongtok ki bada Uchekon Kuno da leiriba miyam na ising fangdabagi awaba mayok na riba asi kharadang oiraba suko na naba pandam da pukri asi miyam da kusinabani haiki Imphal West Police Commando amasung kumanga suba Assam Rifles ke apun bakangbo amana thas ki kuntaruta KYKL ge active member ama fumlo maning lekai dagi fare police ki PRO gi cherol amana fagalaba miyoy asigi maming Konsam Ajit Kumar chahi kun gataru apokpa maipa kawi amaromda Imphal West Police Commando amasung taranithoi shuba Bihar Regiment ke apun bakangbo amana khula yonthok yonsin tawba miyoy ama thas ki tang kuntareta lilong mayai lekai dagi fare fagalaba miyoy asigi maming Habibur Rahman chahi yangkai gamanga apokpa lekidraba Abdul Gafar Kawi Hauzik sana bagi pau Masih sana bagi pau da Directorate of Youth Affairs and Sports Kuman Lampang na sinduna chahi tara mari amadi chahi tara tare makhagi nupa machagi chahi tara tare makhagi nupi machagi state level Subroto Mukherjee football tournament ngasi dagi na July mari fauba nupa machagi amadi nupi machagi na July taruk tagi tara fauba nupi machagi pangtholagani Tournament asita saruk yagadaba district mapan subdivision ani Jiribam amadi Kangpopi gi represent tawgadaba team singi sanaroi sing asi Kuman Lampang ki hockey stadium da medical checkup pangthopagaloina na team singi fixture semaloikre pangthokadariba tournament asiga mari lenana Youth Affairs and Sports Kuman Lampang ki joint director Case Pramodana hayengdagi hogodariba state level Subroto Mukherjee football tournament asida tongan ba district sing amadi subdivision singi chief team official singna sanaroi singi uniform sing chop manana set chanaba appeal tawki mana makha taraduna chahi asigi September 10 dagi 13 fawa New Delhi da Airport Sports Control Board ki makha da Sports Education Society na chahi khudingi pangthopa Subroto Cup football tournament chahi asigi yankai taruk shuba Subroto Cup International Football Tournament asida Manipur na chahi taramari makhagi nupa machagi sub junior chahi tare makhagi nupa macha amadi nupi machagi junior team ahum na saruk yagani haukiba chahi iniseni Taranithoi Tarahumdoi da Manipur gi nupi gi team na ahanba oina saruk yabada chahi tare makhagi competition da champion oiduna lupa lakh anigi mana fangki team coach oikibi Yas department ke football coach RK Amusana dasu best coach ki mana PK Mathangi edition Englisani Tarahumdoi Taramari dasu Yas department ta PET oibi L Chawbana coach oiduna Manipur team na amuhana champion oiki Englisani Taramari Taramanga da winner oiba ngamhaudrabasu chahi asidadi Manipur gi team asina amuhana champion oiba ngamgani haibagi thazabalai haiki Huji 2015-16 sida koi sigumba 4th edition haiba tare masida koi soidana koi gi tobangamba adugumba koi gi performance soidan utpiraga koi haiba dingam jade adugo koi champion oinabagi pandamda koi hunagi haidana di koi department of yas ki makedigi koi am kanna koi puning sinjari Hayengdagi hogodoriba tournament asida Manipur Sarkar ge Youth Affairs and Sports ki director N Sokumar amadi Manipur Olympic Association ge vice president Dr. G.A. Ibopisak Sarmana Tharomapusing oigani Chile na yumbu oiduna pangtholiba Copa America football tournament ki ahanba semi final hayeng lepak popa numit ki ayupung mga tabda yumbu Chile amadi Peru ga sanagani Peru na quarter final da Bolivia bu goal ahum amada amadi Chile na Uruguay bu goal amasinoda maithiba piduna semi final changlakibani anisuba semi final match na mathang numit yumsa kaisa numit ki ayupung mga tabda Argentina amadi Paraguay ga sanagani Argentina na Colombia bu penalty da goal mga marida amadi Paraguay na mangarag
World Champion Brazil bu penalty shootout ta goal manga mari da maithiba piduna semi final changkhibani. All Jiribam Sports Association Sinduna Jiribam Kalimai Mandopta Kankut Tarana Saruyaduna Chathariba Taranipal Suba and Patma Devi Memorial Men's Kang Tournament King Asisanakiba Tournamenta Yawol Club Champanagar Kankuna MITL Kankut Pupanjal Tara Taret Kaptuna Maithiba Pikre Hayang Ichil Club Dibung Kankut Amadi SAYC Team A Sorok Atingbi Kankutka Sanagani. Manipur Table Tennis Association gi miyeng makhada Thawal District Table Tennis Association asinduna Thawal Wang matabada leba Thawal District Table Tennis Association gi Indo Hall da Imphal East Imphal West Thawal Manipur Police Sports Club amadi NG gi Nupa Sanaroi Madifudra Nupi Sanaroi Kuntraga Mari Punna Chamaga Kunmari na sarvyaduna chathariba State Open Ranking Table Tennis Tournament ki Thorom ngarang loisinkhre Loisinbagi Thoramda P. Brojan O. Landhoni, Manipur Table Tennis Association ki President Dr. K.S. Loken, Thawal Municipal Council ki Councillor N. Manitombi Amadi, S. Jamuna Susarukya ki Ngarang Sanakiba Men's Singles ki Aroba Match da AG ki T.S. Dharmendrana MPSC ki L. Bikram Bumaithiba PK, Sub Junior Boys Doubles ki Final da Imphal West ki Rudy Amadi, Haithoibagi Jurana District Asigi Ruhit Amadi, Thomas ki Jurabu Maithiba PK Youth Boys Doubles ki Final da Imphal West ki Subhas Amadi Benit ki Jurana Thawal ki Tridep Amadi W Lanthoibagi Jurabu Maithiba PK Women's Doubles ki Final da Imphal West ki Mona Lisa Amadi Bindya ki Jurana Thawal ki Anna Amadi Bitu ki Jurabu Maithiba PK Men's Doubles ki Final da MPSC ki Muhindro Amadi Bikram ki Jurana AG ki Case Dharmendra Amadi Case S Bikas ki Jurabu Maithiba PK Cadet Boys Singles ki title Imphal East ki S Samsung na Sub Junior Girls ki title na Thawal ki S Senorita Sub Junior Boys ki title na Imphal West ki K Rohit na Sub Junior Girls ki title na Imphal East ki Mona Lisa na takre Mako mathang taraba sanari singda sel gi manapi duna puning thawat ki Sports and Youth Development Association Saida Thawal Athopam na sinduna Thawal Athopam Makhalekai Hekreng Makong Ground da Team Kuntaruk ng Group ni Panthong na kaidok na chathariba First Saida Trophy State Level Men's Open 9-a-side Football Tournament ki ngasi sana kiba ahanba match da GRFT Team A Athopam na Thales laktabadagi walk over lawkre Anisuba match da 10 star Faidingana TCPT Top Singthabu goal ani sinoda maithiba pikre match asida 10 star Faidingagi Herojina man of the match da bagaloinana SYDA gi President Y Khambana selgi mana PK mathangi thagi tang amadagi tournament asigi quarter final matching sanargani First Royal Cup Invitation Football Tournament ki ngasi sanakiba ahanba match da ekhoigi club na basai thangwai babu goal amasino da maitiba pikre ekhoigi club ki mai papagi goal adu Ruman na chanki ani suba match ki sanakiba da Musana Takosel bu goal ani sino da maitiba pikre Musagi goal ani adu thoibana chanki hayang ahanba match da Thongju FC amadi Arun Enterprises ka sanagani ani suba match da Rural FC Team A amadi Rural FC Team B ga sanagani Imphal West District Football Association asinduna mathang thagi July 16 tagi Super Division amadi First Division League pangtholagani saruyaga daba association asigi makhada leiba club amadi unit singna association asigi office tagi nungthil pung mari fawi manungda form laurana ba khangalali manager meeting da form pisilakadabani hairi KSO Moltam Block Semkre Block asigi President oina James Haukep General Secretary oina Lalchabu Khankre ngasi nomoge ba ngasai pau pizari ICAR lamfe patagi fangba pau gi matung ina ngasi gi khwaidagi saba asi degree Celsius kunipani khwaidagi ingbana degree Celsius kumathoi dasmik mapani nungshite yawa isimali gi chang ayukta chada marfudra humdoi nungthildana chada umbudra taret nongjugi chang millimeter taranithoi dasmik nipani loislapda maro ba pamukana pizari Manipur ki lam machet ama fawba mangba yaro haba sarkar ki firep hongri Juko Valley ki isuda atopa state ki chief minister na pautak pifam thokte haina deputy chief minister ga khangam na assembly mifam da phondokre Chandel ki Parawlon ambush du chingki bani haba Anasian ke gi regional commander Khumlo Abi Anal NIA na farga Delhi da pukre amadi ek on ki bachahi kunithoi faraba Manipur Public Libraries Act sarkar na namsinduna thambadagi miyam na kanaba amata phangbangamdri
ꯉꯁꯤꯒꯤꯗꯤ ISTV ꯄꯤꯖꯕ ꯄꯥꯎ ꯃꯇꯥ ꯁꯣꯏꯁꯤꯟꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ